Kuki gi makhada leiba ngaklibra mutum Santi Devi Miyamna Kuki haiba jibasi kadaidagi lakpano haibasi khangnaraba wafamni Bharat Sarkar amadi Manipur Sarkar ani na pangtholiba thabak thorom khudimak yenglurabadi Sarkar anima Kuki gi makhada leiba ngakpagum uri Democracy miyamna mikhal pangthokna leingak sasan tawhanbagi mami adugi ona tainabada chathari horakpham thiba khangdraba koipai paiba koichachatuna hingba jibani haibasi malengi miyamna mayek sengna khangi Bharat ki chidaida Manipur hari balebak sida isagi iyek lining laisol leijaba horakpham mitei furufai koida thambiri basaktam si karino atamnana mitei da singnariba Bharat Sarkar amadi Manipur Sarkar da miyamna yamna pungning lupna khanthamina batangai fade haijari Leibak sigi mapudi miyamna Bharat na lengak leitringai degi lengak semna panjaramba iramdamni Isagi lengak pu maru fangna muthat piraga Bharat Sarkar gi minai oina hingliba sibu miyam pumna magna wakhal tamina bachangi nongma haukibana loiba naiba punsi oiri aikhoi punsi si ichai su tungi mirol gi damak ngasigi ahal oirak leiba aikhoi pumna magna aphaba wakhal khanna duna achumba khangmina duna ima leiba kalhausi Manipur Central Jalda Myanmar macha humfugi mathakta namsin duna thamliba si thadok pinaba Kuki Organization for Human Rights Kohurna National Human Rights Commission NHRC amasung Manipur gi Governor Joy Kumar Balada taksinkrei Authority na logi makhada chap manaba mi yengbagi mahuta mioi ani bu makhoi da pigadaba chaira ki matam hena namsinuna jalda thamle haina kohor gi chairperson HH Benjamin Mate na phongduragli India Today Northeast phongba report amagi matungina kohurna Myanmar macha sing Manipur gi Central Jailda namsinuna thambagi matangda NSRC amasung Governor Joy Kumar Balana athubada miyeng changbi na bahai jakre hai dipau sina makhata na hai detain tawduna thamliba mioi ani yauna Myanmar macha humfugi mathakta jailda hojik faubada namsinuna thamliba si Kuki na namna taba district singda hongdokpi na bahaijakhibani NSRC gi chairperson Justice B Rama Subramanian amasung Governor Joy Kumar Balada pisinkiba memorandum atuda Indian Constitution gi article kuningama thoina piriba mioibagi punsi hingbagi hakpu khongaunabani India leiba ase International Human Rights Convention gi Signatory su oribani hojik chathariba thawong asi hariba mioibagi hingbagi hakta khongaunabani mamangda khudong thiningai oiba mafam singda leiriba Kuki sing Kuki na namna taba district sing Churachandpur Kangpokpi amasung Tengnopolda thadorakpagi ayaba su pikhiba leikhrabani masiga chamanana Manipur Central Jailda namsinduna thamliba Myanmar Kuki sing asisu ngak senabagi damak kohurna taksinkhibani pausina makhata na hai detain tawduna thamliba Myanmar macha sing oirabasu makhoi sing asi Manipur da yellow proof amo oina khunda laita duna leiriba Kuki miyamga imung manunggi oiba mari oibadana chana Chanabi nat pumna mangmanai kohorgi maikai digi jalda detain tawduna thamliba mioi ani asi athubada thadoknaba Myanmar macha sing asi athubada Kuki na namna taba district sing Thadok piraknaba yauna tongan wafam sing demand tawri kohorna pisen khiba cherol aduda makhoi gi mathakta mioi bagi minungsigi makhada thabak paikhat piu haina supalli hojik fawbagi oina NSRC gi maikai digi official oiba statement amata phongdorakpa leitri haina sumakha tari Amaromda Delhi amasung NCR Unit Kuki Student Organization na Manipur Public Service Commission MPSC na conduct tawgadoriba main examination bu Churachandpur district center tahanbagi mautta Assam gi Guwahati da center tahanbagi firebadugi maukta Manipur gi Governor cherol thadu taksinki cherol aduda Churachandpur district ase Kuki mahairoi singi oinadi khwaidagi safagada mamafam ori lawrakliba fireb asena Kuki furuf ki experience singda achoba potlam ama oire haina supalli Thangna yanbada mioi taruk soklei Thawbal district ki manung chanba Kakching police station na konba sora kaithel manakta thokiba khatna choinabagi thodok amada Thangna yanbadagi machin manau ohum yauna mioi taruk soklei hairi thodok thokfamdagi phangba paw magi matung ina ngasi numidang wairam pung 5 rom tarakpa matamda mamangda hana khatna choinabagi thodok ama thokibagi malom leinaduna ngasi su Thangna yanaba yauna khatna choinarakpadagi machin manau ohum yauna mioi taruk ado sokhibani hairi Thangna yanbagi thodok tuda soklaba mioi sing adudi sora chingwang madagi makak mayum amar kungani pan apokpa MK khamba Amargi manau nupa MK Akbar kunga taruk amasung MK Asif kunga mari ni aduga atopa kangbu adugi soklaba mioi sing aduna sora mamang laikai digi MD Anas Khan kunga mari apokpa MD Iboyama amadi mahaki apokpa MD Iboyama nifuga mga amasung sora awang laikai digi MD Mustakim kunni soklaba mioi taru adugi manungda MK Amar MK Asif amasung MK Anis na Thawbal District Hospital da aduga MD Anas Khan MD Iboyama amasung MD Mustakim na
Kakching Lamilang da Leiba Jiban Hospital da Pukatuna Laikanaki Tungda Imphal ki Tongan Hospital Sinda Layan number refer to Kre Hari Taudo Saki Pauta Baga Kakching Police Station ki Kangbu Amalaktuna Irang Adulaksin Kre Hari Drug Konana Ani Fare Churachanba District ke Behang Police Station Akanba second Kuldagi Drug Konana Meeoi Ani Fare Hana Police na Thadorok Pacherol Amana Hari Farabasing Adudi Molnom Biles ki Thado Bengdagi Patter Housekeep Kuntraga Humdoi Amadi Changlei Bengdagi Ihun Kola Housekeep Kunga Humdoini Makoi Ani Dagi Brown Sugar Yauba Sapon Kef Chamag Yankai Taruk Fagat Pangamle Hari Narendra Modi ki Matik Meeoi Ubada China Khoirang Kre India ki Prime Minister Narendra Modi Maldives Malim ki Luching Wasing da Amukta Okhidriba Mong da Harau Tayamna Okpa Amadi Matik Meeoi Ubadagi China Khoirang Khoi Sauna Kre Hari China ki media outlet Global Times ki report asigi matung ina India ki Prime Minister Narendra Modi na Maldives chathakhiba diplomacy mai pakpa ubadagi China na kalag yengthira duna pauche singda India ki mayakta hunduna ngangsak pahorakhibani panbaya abadi Maldives hari balaiba asi China na su senthang kaya thada duna China ki World Trade Road ki thabak thoram singda puna chapminna na bahotna duna lakhibani khongchat asida Narendra Modi na Maldives ta lupa crore 5,000 rom loan da mateng pangkhibani hairi Haridwar ki Laisangda Netsen Nabada Taruk Sikre Kaya Marum Sokre Uttarakhand ki Haridwar Heli City da Mansa Devi Laisangda Netsen Nabagi Thaudo Amada Meeoi Taruk Sikre Amasung Lai Khurumba Lakpa Kaya Marum Sokre Mapung Oiba Laisang Taba Temple Rota Thak Kakhat Pham Singda Netsen Nabagi Thaudo Adu Thokhibani Electric na Chingba Yabagi Matangda Tholakiba Tonga Singna Miyamda Mipai Hanki Amasung Maduna Maram Oiduna Netsen na Hankibani Haina Police na Phongdoki Thaudo Aduda Sikiba Meeoi Sing Adu Arus Taragani Thoi Bibek Taragani Pan Wakil Amasung Santi Uttar Pradesh dagi Uttarakhand dagi Bipil Saini Taragani Pan Amasung Bihar dagi Sakal Dei Taragani Pani Masida natana atopa Kungani Pan Susoki Makoigi Manung dagi Manga di Sathina Soki Mafam Aduda Police Personnel Kudakta Thungki Amasung Rescue Operation Hauki Hospital da Sokpa Meeoi Kuntraga Manga Pukhatki Makoi dugi Manung dagi Taruk Sikre Nekhai Naba Adugi Maroi Mamaram di Electric Current amagi maramda ngangarakiba tonga singna thoanbani haina Upendra Sia Dawbal Senior Superintendent of Police SSB Haridwar na haiki Prime Minister Narendra Modi na laikiraba Meeoi sing imung manung sing da awaba phongdokre amasung asokpa Meeoi sing adubusu thuna phaba oirasanu haina aningba phongdokre Uttarakhand government na laikiraba sing da lupa lakh ani amasung asokpa sing adugi damak lupa 50,000 ki sel gi tengbang lauthokre China na TikTok sizinaduna Taiwan bu sontha na ba thawrang lakre China na social media ki platform ama oiriba TikTok sizinaduna Taiwan bu mapangal sontha na bale palaitena thawrang lakre haina Taiwan gi MLA fan yun na America gi Congress sak mangda chawna maral sikre fan yun na makata na phongdoki bada social media ki platform sing na Taiwan gi matang da aran bawa fam kaya le palaitena sandogli masina maram oiraga maleng gi miyam na Taiwan bulana lorok pa yai haidi pan ba yabadi China amadi Taiwan ani gi marak dalan thok pa yabagi phibam da hojik lairibani pigi scheme makada nupa 10,000 henbana kana baloram le Maharashtra da Selthungi Kudong Chaza Drabanupi Sing Scheme Larki Vehen Yosna gi makada selgi kana basing adu nupa 10,000 henbana lawduna lairam le Haukiba chahidagi haukiba scheme aduna masagi chahite kunga mathoidagi humfuga banga fawbagi marakta laiba nupi singda thada lupa 1,500 pigadabani Women and Child Development ki Department WCD na chathaba audit amana lupa crore 21.44 nupa 10,000 ga chani ga marfu taraga nipanta yenthok lamba thengnakhibani makhoida pikiba seladu aikhoina khonggot kani Makoina maduda tengbang drabadi makha taba thabak lokhat kani haina Deputy Chief Minister Ajit Pawar na haikre masida natana scheme masigi kana ba phangba yadaba mayam amasu hapchin badagi masigi ahan ba chahida lupa crore 1,640 mangkre haiki khwaidagi chawna lana season nakhibadi nupi lakh 7.37 henbana chap manaba imungdagi ahum suba member oina enroll tawram kibaduni Yumamada scheme asina yamdrabada nupi ani dagi hena kana bapide masi thugaiba si khaktana exchequer da lupa crore 1,196 manghali atopa soiba mana masagi chai humpuga manga dagi helaba nupi lakh 2.87 na kana basing asilorami masina sulupa crore 431.7 lom state manghali masigi sumathakta chaka mari panba gari mapu oiba ngamlaba yum singdagi nupi lakh 1.62 su beneficiary gi listing aduda yawram bathengna ki maram sing asi fangkhibadagi yaningdaba sing phongdongna rakre amasung paksanna thiganna ba demand tawna rakre athuba matamda fumtham
Wechayachai amadi hun manet anigi marakta wari sanaragani report. Athuba matamda lan loisinabagi matangda Thailand gi active Prime Minister Pumtham Wechayachai amadi Cambodia gi Prime Minister hun manet anigi marakta wari sanaragani haina phongdorakli. Report asigi matungina social media gi khutangda Cambodia gi Prime Minister hun manet na America gi President Donald Trump ka phone da wari sanaraba matungda Thailand da hujik chongnariba lan asi loisilagani haina phongdorakhibani. Loinana Thailand gi Foreign Ministry gi maikei su Cambodia ga hojik chokna ribalan asi loisinabagi matangda luchingbasingi marakta wari sananabagi numit leblagani hairi.